Ngasigi tongan phongkhiba pause amadi social media dagi lokachaba pausing update pijari ahanbada maroiba pau lengak sembada yauriba kuki jo MLA masa na tekchak pujagadabani haina KLA elna phondokre popular government sembada kuki jo sing yaudabagi phirep ngasi su hongba laitri kuki singi separate administration gi damak chapchana hojik su lepli sarkar sembada yauroi haina pomilal hokipna nongna amuk phongdorakre BJP की सेंट्रल लीडर सिंगना पार्टीसान ओइबा मोवंगदा सरकार सेंबा यानिंगदे नेमचा किपगेंदा डिप्यूटी CM पीबा कुकी कम्युनिटी सिंगबु खाइबुंग ताहनबा होनबनी हाइना KHRC ना फोंदोखरे सनाते अमदी खौते इम्फालदा लाकपा याय हाइना लमजथांगना फोंदोखरे कुकी सिंगी लीडर टाइगर किपगेना तारिबा पाव असि तारमगदबगी महुत मैतेइना कापकपा नोंगै मरुना पालगा सिरमबना हेना फै हाइना अपडेट तोरखरे कुकी विलेज वॉलंटियर ईस्टर्न जोन की माइकईदगी इंफॉर्मेशन एंड पब्लिसिटी ने थादोरकपा चेरोलदा नेमचा किपगेन LM खौते ngursanu sanate hatpa miyoi lupa lakh kun lupa lakh tara gi mana piragani haina laukthokre Indo Myanmar border da NACN masel khut thongna bada kedar mari sire separate administration के demand amuk hanna phongdokre sahi nauribi Nubi macha amada nataba lichat chalubani haiba mioi ama KCP PWG na warakre Kuki na attack tawrakpagi mayokta IDP sing wakat mipam phamkre lup ahumna khwarambal ima kaithelda ahanba oina chejai chaithokre PR lengak loikre yumnam khemchana Manipur ki chief minister oire nemcha kipgen losi dikho Govindas konthojam KH loken cabinet minister oina wasak lokre Maitegi luhongbada mapangi chanabi yawhandana luhongnaba mikeng changlagani hairagli JDU na nauna lengak sembada sogutkani haina khetri birena phongdokre Adomna hojik yengberiba channel asi kanglei pauthang YouTube channel ni channel asida iramdam amadi mapalamgi maru oiba pausingi update taba amadi yengba phangbigani channel asina pau upload tawrakpa matamda adomgi device da notification uba phangbinaba amadi channel asibu pungning thogatbiba oina sungsoi soidana subscribe tawbiduna bell icon nambiu haijabaga loinana hojik pausing amuk sandokna pijari lengak sembada yawdanaba gi matangda lawkhiba warep ki mayokta lengak semba yawriba Kuki jo MLA singna tungda thorakpa apaphatagi pumnamaki tekchak masana pujagadabani haina Kuki Liberation Army Letkhulun KLA elna thadorokpa cherolamana hairi cherolasin makhatana matam sangna Kuki jo phuruki miyoi sing miraiduna lakpagi mayokda lengak semba yawdanaba haina lawkhiba warep adu kaidongngai mantiknaba yaroi lengak sembada yawnaba Phirep lawriba Kuki jo MLA singna phurup asigi miyambu namthak tawbagal loinana miyamgi mayokta laibani haina lawi apunbagi warep asi thausadana lokholakpa thorang asigi mayokta KLA elna mathau taba thabak thoram sing paikhatlagani miyamna lawkiba warep ki ona tainaba mowongda lengak semba yawriba Kuki jo MLA singna tungda thorakpa apapata pumnamaki tekchak masana pujagadabani masagi khudongchaba khara phangnabagi damak miyamgi apunbagi warep thausadaba amasung miyam punna lawminakhiba warep ki ona tainaba mowongda thabak tawriklibasi achumba khongthang nate Kuki Human Rights Council amadi Kuki Jo Council nasu lengak sembagi thawngsingda yaningdaba phongdoknarakli Kuki singna taliba political solution adu phangdringaida Manipurda popular government semlakpada Kuki Jogi phurup miyamna saruk yaroi haina Kuki Jogi tongan lup kayana lawkhiba warep ngasi su hongdana leiri haina Kuki Jo Council na thadokpa cherol amana hairakli cherol asina makhatana haukiba December 13 da Kuki Jogi constituent tribe apex body ama oriba regional organization singi mifamna lawkhiba anoba lengak sembada saruk yadaba haiba warep adu ngasi su ahongba leitri Kuki Jo singna chatharakpa ka henba thong sing adugi mayokta asigumba warep asi lokhibani warep asi tha sigi tarahumdoida Guwahati da pangthukiba longthung mifam nasu amuk hana chechin hankhibani mifam aduda su group sing Kuki Jo Council amadi Kuki Jo gi MLA sing su saruk yakhibani Kuki Jo singna taliba separate administration asi pidriba fawba anoba lengak sembada saruk yaruba haiba simak yamna wahanthok yawdaba thong amani apunbagi mifamda lawkiba warep sing adugi wangmada lengak sembada saruk yariba Kuki Jo MLA singna tungda thoklakpa afafatagi tekchak khudingmak Kuki Jo Council na pirakpada masana pujagadabani su hairakli Kuki Jo MLA singna apunbagi oiba warep asi ikai khumnabaga loinana amata oina lepminaduna Kuki Jo gi demand phangnaba honaminabada thongna hangumsi hairi
State asida rajniti ki oiba tangdu leitaba phibam ama puraknaba haiduna MLA Waikhem Chana leitoba sarkar ama semnaba governor ga unaduna claim tawkhrabasu Saikot Kendra gi MLA Pomilian Haukip ki maikeidagi di kuki jo MLA singna separate administration ki demand gi damakta chapchana hausiksu lepli sarkar sembada saruk yaroi haina mahaki ex ta thagalakiba warol amada phongdokre MLA sina mahaki ex ta thagalakba warol adu hai kuki community singi maikeidagi tonganba distinct administrative arrangement amagi damak demand asi kuki singi safety security amasung dignity gi damaktani hariba demand asi icham chamba political autonomy amanate kuki community singi pokpodagi yawraklaba phangpham thoklaba hak aduni hari henglep Kendra ki BJP ki MLA Lejamang Haukip ki maikeidagi su kuki community ki oina tongan ba separate administration ama pigani haibagi chapchaba thajaba ama pidriba phawba nong sengwadoriba sarkar asida support tawroi haina social media da thagalakiba warol amada phongdokiba laikhrabani mukhoina makhatana phongdokpada kuki singi identity len amasung development ga mari lenana matam koinadagi demand tawduna laklaba kuki gi state union territory asida priority pigani haina separate administration ki demand da chapchana haikibadu haujiksu lep hongba laitana lepli marak asida thadau NP general secretary lamjathang haukipna social media da thagalakiba warol asida haribana sarkar sembada yawgadoriba MLA ngur sangnu sanate mar community ni aduga MLA LM Khautena Waihei Jomi community ni makhoi asi kuki ni haina identify tawbana imphal da chathok chasin tawba yai nan kuki group oiriba Jomi Mar amasung thadaugi oinadi imphal asi safe oire haina loba yai haina phongdokhibane Kuki singna separate administration ki demand changsalingai khongjang marak asida center ki BJP government na Manipur da popular government ama sem khibagi khongtang lokalakpa asi kuki human right council KHRC na akan bamongda yaningde amasung kuki singbu chontha hannabagi partisan oiba approach amani haina council asigi general secretary Thamithan Kuki amasung Information and Publicity Secretary Lalboy Haukip anina thadorokpa chirol amana hairi chirol asina makhata na hairibana Nemcha ki gidmu Deputy Chief Minister ki phampi ba natraga Kuki MLA singbu ministerial post pi ba haibasi Kuki community singi legitimate oiba apamba sing adu phangdana ba Kuki singi marakta khaibung tahanna ba khonaba thausilni maram aduna BJP ki central government ki maikeidagi hariba decision asi amuk hana khanthabaga loinana Kuki miyam ki right asi mahandana ba honabiu Kuki community ki political solution asi mapung phana warusin ama puraktingai mamangda government semna ba honaba haibasi India da tribal democracy da chauna akaiba pibani maram aduna Kuki miyam na mayoknariba kudongchada basing amadi historical gi oiba wathok asida koknabagi damakta khwaidagi maru oiba solution ama oiriba separate administration Kuki singna taliba demand asi pigadabane India na tribal miyam da chathariba thausil asi lepkadabane amasung Kuki amasung makhoige tribe singbu macet thugaina bagi logic asi tokadabane Kuki miyam asi decision making process da yahondanaba makhoigi voice sing asi karimata tabidaba amadi karimata thausa bidri makhoigi socio economic development asi hainingai leitana sothari loinana makhoigi cultural identity akiba kaya piri maram aduna Kuki miyam ki damakda separate status natraga union territory gi demand asi pigedabane hariba demand sing asi piba khaktada makhoigi right amasung interest sing mapung phana ngak senba ngambada natana makhoi masagi oiba chakot thorang sing mapung phana paikatpa ngamgani su hairi aroibada chirol asuna makhata na haibada Kuki miyam ki damakta separate administration pinaba Indian government amasung Modi administration da taksili loinana Kuki miyam ki masak thokpa identity culture amadi history asi India government na chapchana masak khangadabane English ngani kulumdoi me ahumdagi na Kuki amasung maite ani gi marakta mapung phana tongan na khaidokna ba danatana history land boundary amadi culture su tongan na re Kuki amasung maite ani gi marakta tongan na khaidokna re haibasi male miyamna pumnamangna khanglaba wafam ngaktani su hairikli MLA Ngur Sarnur Sanate Mar community gi miyoini aduga MLA LM Khautena Waifei haibadi Jomini makoi ani Imphal da lakpa yai haina thadau phuruki lusingba Michael Lamjathang Haukipna phongdokre social media da thagalakiba mahaki post amada Michael Lamjathang Haukipna hai MLA Ngur Sarnur Sanate amadi LM Khaute makoi animak Kuki ni haina masak takte hiram aduna Kuki nataba Jomi Mar amadi thadaugi miyamna Imphal da lakpada saphaba oigani haina lawi adum oinamak MLA Nemcha Kipgendi mahak masana Kuki ni haina makhatana
masak taksei amadi imfalda chatningbagi wakhal thoina phaude hainasu Michael Lamjathang hokipna hairi Chingjamai Kendragi MLA Uyumnam Khemchana Anoba Chief Minister Oiduna Popular Government semkhraba matungda Kuki singi leader ama oiriba Tiger Kipgenna mahaki social media da asumna post tawrakli Tariba Khangliba Pau asi tabagi mahuta Maitei nongmaina palaga sibaduna hena yamna nungaigani aigi phurup singda tawriba mawongsi khanbada ngasi tariba pau asina kayemta khangdre masigumba tabagi mahuta isagi iramdam iphurup kidamak nongmaina palaga sirambaduna hena phai haina nungaitana post tawkhre Kuki Village Volunteer Eastern Zone ki Maikei information and publicity na sirolama thoktuna asumna notice tawri madudi MLA Nemcha Kipgen, MLA LM Khokte, MLA Ngur Chanu Chanate, Hariba MLA Ahum Asibu Hatpa Ngamba Muida, Nemcha Kipgen Hatpada Lupa Lakun, LM Khokte Hatpada Lupa Laktara, Ngur Chanu Chanate Hatpada Lupa Laktara, Hariba MLA Ahumasi Hatpa Matamda Lupa Lakun, Lupa Laktara, Tara Hariba Senfam Singh Asi Pigani Haina, Village Volunteer Eastern Zone ki Information and Publicity na Notice Tokre. Haukiba February amada Indo-Myanmar border ki Sagang province ki Jothar Road area da NACN masen khutthongna bada mari sire kharana sopan nangle hari pawasina makhatana khutthongna kiba NACN fraction ani adudi amana yang ungna lead tawi aduga atopa group amana angamina lead tawani hari angamina lead tawba NACNIM ki kangbu aduna Indo-Myanmar border da lead tawraga lairiba area adu da sangsinduna attack adu chathakibane attack adu da yang ung fraction gi kedar mari siki kharana sopan nangki thodosi Myanmar gi manungda NACN fraction ani gi marakta power struggle ga mari lainana chathakiba thodok amani angamina litawba NACNIM gi kangbu asina Indo Myanmar border gi maru oiba corridor ama oiriba pangsao tas region da mapung phana control tongnaba yamna kanna honari masina maram oiraga border area da NACN fraction masel gi marakta area domination amasung power struggle ga mari lainana ngaihak laitana khutthongnabagi thodok sing haujik su thokli thodok asina maram oiraga Myanmar manungda NACN fraction masel gi marakta chauna ungkhanaba thokle oirakliba phibam asida Myanmar gi military junta gi maikeidigi yamna kupna monitor tawri haidi New Delhi da BJP ki central leader singna Manipur ki MLA singa unaduna anoba lengak semnaba hona kiba amadi semkhraba matung asida Kuki Jo community na 93 suba remembrance day da separate administration ki demand asibu amuk anoba mongda akhanaba mong amada amuk hawdo rakre Committee on Tribal Unity ko tu gi lising makhada Kangpokpi district ki paijang da leiba Marcius Cemetery da irang asida thawai katkraba myoi singbu ikai khumnabasu utki thorombadu da Kuki NP thadau NP Kuki Women's Union KSO Sadai Hills ki lusingba singna saruk yaki ko tu na akhanaba mongda haikibada Kuki Jo miyam ki damak Union Territory with Legislature ki mawongda separate administration ama phanglaba matam khakta da justice amadi security laigani remembrance day asigi damak Kangpokpi district pumbada total shutdown chathaki dukan sing education institute sing amadi private office sing pumnamak thingjinki Miyoi kayana gari tongba labukta thabak tawba amadi routine business pumnamak toktuna thorom aduda saruk yaki loinana Delhi na lengak semnaba chathagiba matamda makoigi political aspirants amadi demand asisu centerna nathaiba yaroi haina lusingba sing aduna phongdokki Chahi Nauribi Nupi Macha Amada Nataba Lichat Chalubani Haiba Maibam Aisajit Koba Ukhongsang Mayai Lekaidagi Miyoi Amabu Kanglepa Communist Party PWG-MC Unification na Waraklaba Matungda Imung Manungda Sinnakre Hari Lalulup Asigi PRO Singkai Nganbana Thadoropa Chirol Amada Mamang Thakdagi Hauna Lamdam Asigi Nupi Singbu Owang Bathakta Khanjaba Lamdam Oiduna Lagli Ngasi Phawba Lamdam Asida Lairiba Nupi Singda Ahenba Sakti Piri Amadi Owang Bathaki Gai Khumnaba Utli Asigumba Kunai Asigi Phajaraba Chanabi Asigi Wangmada Thabak Tawrakpa Singbu Party na Akanbam Yeng Sangduna Su Lagli Ngasi Phawba
तुहत्पीबा ओटपीबा नैबीबा अमदी नुपी ओइबीसिंगी इकाई खुमनबा मांगनबसिंगी मथक्ता पार्टीना अहक्पा चेराक पीदुनसु लागली मसिगी सरुक अमा ओइना हंदक चही नौरीबी नुपी मचा अमबु इकाई खुमनबा मांगनबगीदमक मियामना वाकलकपगी मतुंग इन्ना पार्टीना माइबम सैजित उखोंसांग मयाई लेगाई थौबाल डिस्ट्रिक्ट हाइदबा मियोय असी लुपना वरक वातेमलबा मतुंगदा इमुंग मनुंगदा सिनखरे अमदी मसाना मराल याजना पार्टी दा चंगजरकपगीदमक अमदी मागी इमुंग मनुंगी अमदी तुंगी येंगलगा मतुंग अमुक हन्ना तौदनबा अरोइबा वार्निंग पीखरे कंगलेपाक असिदा लैरिबा इचे इचल सिंगनसु फत्तबा मियोय सिंगदगी लापना लैनबा खंगहली लंगदम असिगी नुपी सिंगनसु सोशल मीडिया प्लेटफॉर्म असिदा येंगहैदबा फिरोल सेटपा अमदी उहैदबा वीडियो सेमबा लेपनबा पार्टीना खंगहलगली करीगुंबा मखाताना तरुकलबदी पार्टीना ngakpiba ngamloi hainasu chirol asina aroiba hairagli Security amadi lengaki official single loinana Kanto Premnagarda Maitegi yum singi phibam yengsinba changlubada kuki singna attack toraktuna SDC office staff ama amadi IDP ama sokalakiba thawongi mayokta khurkhul mandop yumphamda IDP singna wakan mipam pamduna yaningdaba phongdokre wakan mipam baduda saruk yakibi S Sunila Kobi IDP amana phongdorakpada tha asigi anida lengaki official singna ayaba piraga security single loinana yumgi phibam yengsinaba chatpada kuki singna attack torakpa asi yaningde numit aduda security amadi official singna थबक तौबदा अचौबा असोइबा अमसु लैखि मरुओइना खुदा मी सीबे याबा खुलाई पाइरगा अटैक तौरकलबा फावबा लाखिबा सिक्योरिटी सिंगना थिंगनबा होनबगी महुता चेलकबा अदुना आईडीपी सिंग मखाताना चंगबदा चिंगनबा कया फावले अमरोमदा ngasi anoba lengak ama laklaba asina state asida santi lakle haibe yaroi IDP sing masagi yumda hanjinduna khunda leitadriba phawba state asida santi leiroi maram asina anoba chief minister asina sing amasung tamda leiriba relief camp singda hakthengna chattuna IDP sing thengnanaba amadi unabiraga state asida santi laknaba thabak tawbiyu hainasu phongdoki Manipur Nat Kanbalup All Manipur Art and Culture Student Union amasung All Manipur Ethnic Socio-Cultural Organization na chatharakpa pokpadagi siba phawbada mangtharakliba chanabi niyam asi kharada oirabasu miyamda wakhal taminnabagi tanja ama oina Khoirambal Ima Kaithelda lup ahumgi thomisingna ahanba oina ahanba tangaki sejai yenthokre hari lup ahum asigi media convener na thadorokpa chirol amana hai iramdam asida ngasidi aikhoigi oiriba chanabi niyamgi wangmada manglam chatki halsingna thambiramba natki chanabi kayamarum kaitharaktuna aikhoi isagi oiba chapchaba chanabi niyam leijaba lamdam amani haibadu sahi kharagi matungdadi kaunaraklagani lamdam ama chawkhotpada masagi nat khunnai lon amadi chanabi kayamarum na achauba thodang lauri luribadi iramda masida tongan ba pokpadagi siba phawbada chanariba niyamsing asida mapalamgi oiba music instrument kayamarum sijinarakpa khudam oina pena amasung langdelgi mahut silakhiba asini masina lamdam asigi cultural sing asibu mapalamgi miyoy singna lana lokhiduna aikhoigi oiba culture chanabi niyam sing asi miramgi matau tamlakpani haikhiba yabagi oithokpa leitabasu nate haina phongdokhi Manipurda matam sangna kanglopki irangna maram oiduna sahi ama rom thamlakliba suspended animation ngarang nungthil lokthokre aduga loinana singjamai assembly constituency gi MLA yumnam khemchanna luchingba Manipur gi 32 suba chief minister oina wasak lokre Imphal gi lok bhavan na pangthokpa wasak lobugi thorom aduda NPF gi luchingbasu oiriba Mau assembly constituency gi MLA Losi Dikho BJP gi luchingbasu oiriba Kangpokpi assembly constituency gi MLA Nemcha Kipgen Tam Tareklak MLA Oiraklaba Govindas Konthokjam amasung NPP gi luchingbasu oiriba Wangoi Assembly Constituency gi KS Local na Cabinet Minister sing oina wasak lokhraba makhoi manga adu ahumna BJP gini amamamna NPF amasung NPP gini Maitegi luhongbada mapalgi chanabi yaudana aikhoigi leijariba natki matung inna hauhannaba akanma miyeng changlagani haina All Manipur Ethnical Socio-Cultural Organization AMESCO All Manipur Art and Culture Student Union amaksu amadi Manipur Nat Kanbaluki maikaidagi punna thokpa chirol amana miyamda khangalakli
Sahi ahum surakadoroba Manipurgi irang asi haukiba numit nini humni asida miyamgi lengak ama semduna President rule lengak loisinduna athubada anoba lengak ama wasak loragani haidiba wafam asida JDU na NDA gi Alliance Party ama oina mapung phana sawatgani hairakli Janata Dal United Manipur State Unit ki President Khatri Birena kuyekpiduna thadokiba chirol amada President rule asi lokthoknaba anoba lengak ki wasak lawnaba tawriba asida JDU na lengak semada sagotkani haina warep laure loinana lakadoriba anoba lengak asina Manipur gi tangdu leitadraba phibam asi hanagi phibamda shanti purakpa ngamba oirasanu haina chirol asina makha tana phongdoragli Makha tarakpa pawda Niti Ayog Government of India Unique ID Phanglaba Gabaratna Sahitya Academy na Indian citizen singda tongan balamda thoidok hendokpa thabak tawriba singda piba GSA National Award singani kuntaruk pinaba ming lakthorakpada Manipur dagi miyoi Nepal yaurakle haina Manipur State Coordinator Ganaratna Sahitya Academy gi Thiam Somen Singna Presta Thadokpa Chirolamana Khangalagli Manipur gi oina mana phanglagadaba miyoi sing adudi Samas Gaurav National Award Laisangthem Budhi Maitei Leifam Kongba Nongthombam Laikai Samas Padma National Award Dr. Angom Bembem Chanu Leifam Ningthaukhong Awang Khunau Ward number 1 Sangit Ratana National Award Goti Mayum Asarani Devi Leifam Gangthabal Lef Makha Laikai Samas Surabhi National Award Samurai Latpam Debaraj Sharma Leifam Nongmaibung All Chekon Samas Jayoti National Award RK Indira Devi Leifam Kaisamthong Elangbam Laikai Imphal Shiksha Ceremony National Award Dr. Yumnam Lanini Leifam Khurai Thangjam Laikai Ravi Ratna National Award Lamabum Bijendra Singh Leifam Bagadahar Amadi Samaj Sevak National Award Chanasam Robita Devi Leifam Singjamai Chingamathak Ningthaujam Laikai ni Hairi Bomana Singh asi Sahi Asigi March 15 Annual Prabha Bhavan Belatola Guwahati da pangthokadaba GSA gi 12 suba National Conference ta lanthokani haina khanghalagli Jammu amasung Kashmir gi Udhampur district ki manung channa leiba Bansagar da security force na terrorist ani nomaina kaptuna hatkre Jammu and Kashmir Police Indian Army amadi CRPF ki apunba team amana akhanaba paw ama phangbadagi Ramnagar da thiba humbagi thabak chathabada khut thongnarakpadagi terrorist ani adu hatkibani laikhidraba terrorist ani mak Jais-e Mohammed ki member ngaktani security force na mafam adudagi AK47 rifle amasung M4 carbine ama fangki combined force na Ramnagar gi umang amada thiba humbagi thabak chatharingaida terrorist sing aduna nongmai kapsilakpadagi security force na su khut handuna nakal ani akan mamongda nongmai kapnaki amambagi kudong chaba lauraga terrorist sing adu mafam adudagi nanthokuna chenanaba honaki adum oinamak Paratrooper amadi dog squad yauna ahenba personnel sing thajinduna mafam aduda makha tana thiba humbagi thabak chathaki operation Kia haina mingthonba thorang amagi makhada security force na mafam aduda leiba terrorist sing mapung phana takthoknaba thorang lokhatuna lakhi thodok thokpamgi akoibada army gi white night corps gi akhanaba team amana makha tana thiba humbagi thabak haujiksu chathari Makha tarakpa pawda WhatsApp customer singi private information huranbagi maral sikre Supreme Court na Global Tax Jayenta Meta Platform Industry amasung WhatsApp kumna yengsinduna haikre madudi makoina data sharing gi mingda miyamdagi right to privacy sanaba mathau tade court na makoida kaithelda monopoly semnaba honaba amadi customer singi private information huranbagi maralsu sikre Chief Justice Suryakant, Justice Joymala Bagchi, amadi Justice Bipul M. Bonchili gi bench na hai madudi. Silent customer singna makhoigi data share tobagi mahai kari oigani haibadu khangdabagi kudongchaba lobani makhoina leibak asigi miyoi amatagi hak Sokhanaba ayaba piroi haina su courtna section wa thamki Competition Commission of India CCI na makhoigi privacy policy gi matangda lupa crore 139.13 gi fine thiraknabagi mayokta meta na appeal torpada courtna wafam asi phongdokhibani case asiga mari lainana CJI na haikibada WhatsApp na
ऑप्शन पीरी हाइबसी मतिक चादे मरमदी कैथेलदा मखोय खक्ता लैबना मरम ओइरगा कस्टमर सिंगदा अतोपा ऑप्शन अमता लैते नत्रगा WhatsApp पॉलिसी लौरा नत्रगा लुपपु हाइबा असी ऑप्शन नते सुप्रीम कोर्ट ना लाकदबा फेब्रुवारी 9 दा मसिगी मतांगदा इंटीरियम ऑर्डर अमा पीनबा थौरांग तौरी मसिना मरम ओइरगा मिनिस्ट्री ऑफ इलेक्ट्रॉनिक एंड इन्फॉर्मेशन टेक्नोलॉजी बु केस असिदा पार्टी ओइनबा कोर्टना पौताक पीखी कोर्टना हाइकी नखोयना एफिडविट अमदी करिगुम्बा डेटा अमा फावबा शेयर तौरोय हाइना मरम चाना हाइरक्तरगदी अखोयना नखोयगी अपील असी डिसमिस तौगनीसु हाइकी मखा तारकपदा बास्कोदा गामा अमदी क्रिस्टोफर कोलंबसना मालेम कोयबदा था 13 खक चंखी पीएम मोदीना मणिपुर चटपदा सही अनि चंगी हाइना खरगेना फोंदोकरे कांग्रेस की प्रेसिडेंट मल्लिकार्जुन खरगेना लोकसभा मालेम की ममिंग लेरबा बास्को दा गामा अमदी क्रिस्टोफर कोलंबसना मालेम कोयबदा था 13 खक तमक चंखी अदुगा इरांग मायोगनरिबा मणिपुर स्टेट इंडिया की प्राइम मिनिस्टर नरेंद्र मोदी ने चटपदना सही अनि चंगी हाइना मराल सीकरे मल्लिकार्जुन खरगेना वाफम असी पार्लियामेंट की अपर हाउस इंडिया की प्रेसिडेंट द्रौपदी मुर्मुना पार्लियामेंट सेशन हौदोकपदा मोशन ऑफ थैंक्स डिबेट सरुक यारदुना बीजेपी सेंट्रल लेंगांगना नॉर्थ ईस्ट की पॉलिसी सिंग मयेक सेंगदना थमली अदुगा मई चाकलिबा मणिपुर की मतांगददी करिगुम वाफम अमता फोंदोक्तना लैरी हाइना सु फोंदोकी माना मखा ताना हाई करिगिदमक प्राइम मिनिस्टर नरेंद्र मोदी ना इरांग चावना मयोगनरिबा मणिपुर दा मतम चाना चतुना थोकलिबा इरांग असी लोइसिंद्रिबनो सेंट्रल गवर्नमेंट मणिपुर दा थोकलिबा एथनिक वायलेंस असी हौरकपा मतम चाना लाक्सिलमलबदी मणिपुर दा इरांग असी नमरम ओरगा मिय चनियांकै रोम सीखिबमदी मिय लिसिंग हुमफु रोम मयुम मकै महन तहनखिबदगी आईडीपी ओइना रिलीफ कैंप सिंगदा लैरमलोइदबनी हाइना सु फोंदोकी मल्लिकार्जुन खरगेना पार्लियामेंट वांगांग येचरगदुदा मिनिस्ट्री ऑफ होम अफेयर्स ना मणिपुर दा सही अमा मपुंग फारकदोरबा प्रेसिडेंट रूल असी लौथोकले हाइना ऑफिशियल नोटिफिकेशन अमसु थोकरे मखा तारकपा अरोइबा पाउदा जजमेंट फाजिंदनबा एसिना खंगनखरे जस्टिस मतम चाना फंगनबा सुप्रीम कोर्ट ना हाइक्रे हाई कोर्ट सिंगना जजमेंट सिंग रिजर्व तौरबा मतुंग मतम कया फोंदोक्तना थंबा असी आइडेंटिफाइबल आइलमेंट अमनी मसी मुथतकदबनी हाइक्रे चीफ जस्टिस सूर्यकांत जस्टिस जयमाला बागची अमदी जस्टिस विपुल एम पंचोली यावबा बेंच अमना झारखंड हाई कोर्ट की मतंगदा वाफम असी फोंदोखिबनी हाई कोर्ट असिना कुमजा 2015 की डिसेंबर 9 दा पेटिशन अमा डिसमिस तौरे हाइना ओरेली हाइरखी अदुबु हौजिक फावबा अपलोड तौखिदबगी मतंगदा वाफम असी फोंदोखिबनी एपेक्स कोर्ट असिना हाई मथंगी चयोल लोइसिनबा फावबदा कंप्लीट जजमेंट अदु काउंसिल दा पीगदबनी केस असी फेब्रुवारी दा अमुक हना लिस्ट तौगनी हाइकी